ꯉꯁꯤꯒꯤ ꯐꯖꯔꯕ ꯄ꯭ꯔꯚꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯩꯅꯃꯤꯟꯅꯁꯤ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ. ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ. ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 1 ꯄꯗ 9 ꯇꯥꯃꯤꯟꯅꯁꯤ. ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯈꯣꯏꯒꯤ ꯊꯛꯇ ꯂꯦꯡꯊꯕꯤꯔꯛꯂꯕꯗ ꯅꯈꯣꯏꯅ ꯄꯥꯡꯒꯜ ꯐꯪꯖꯒꯅꯤ. ꯑꯗꯨꯒ ꯅꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝꯗ, ꯌꯍꯨꯗꯤꯌꯥ ꯑꯃꯁꯨꯡ ꯁꯃꯥꯔꯤꯌꯥ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝꯗ ꯑꯩꯒꯤ ꯁꯥꯈꯤ ꯑꯣꯏꯒꯅꯤ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯏꯁꯣꯔꯅ ꯇꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯃꯇꯤꯛ ꯃꯒꯨꯜ ꯆꯥꯎꯔꯕ ꯏꯉꯝꯅ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯅꯆꯥꯅ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯗꯨꯅ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯀꯥꯡꯗꯅ ꯅꯆꯥꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ, ꯆꯤꯡꯕꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤꯗꯃꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯅꯍꯥꯛꯅ ꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯄꯤꯅꯕꯤꯔꯦ. ꯅꯍꯥꯛꯀꯤ ꯑꯍꯤꯡꯕ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯗꯧꯔꯤ. ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯍꯤꯔꯝ, ꯅꯍꯥꯛꯀꯤ ꯁꯥꯈꯤ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯅꯆꯥꯅ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯍꯥꯛꯅ ꯍꯥꯏꯗꯣꯛꯆꯕꯁꯤ ꯏꯄꯥ ꯅꯍꯥꯛꯅ ꯄꯥꯡꯕꯤꯌꯨ. ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯗꯣꯛꯆꯔꯤꯕ ꯅꯆꯥ ꯑꯩꯍꯥꯛ ꯑꯃꯗꯤ ꯇꯥꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯗꯨꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯑꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯕꯥꯏꯕꯜꯒꯤ ꯍꯤꯔꯝ ꯑꯃꯅꯤ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯃꯁꯥꯃꯛꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯆꯕꯅꯤ. ꯏꯁꯣꯔꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯔꯝꯂꯦ. ꯋꯥꯁꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠꯇ ꯊꯋꯥꯏ ꯑꯁꯦꯡꯕ ꯊꯥꯕꯤꯔꯛꯂꯦ. ꯋꯥꯁꯛꯇ ꯆꯦꯠꯅ ꯂꯦꯞꯄ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ. ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯉꯥꯛꯇꯅ ꯃꯍꯥꯛꯅ ꯇꯣꯛꯇꯦ. ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ. ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅꯤ. ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤ ꯍꯥꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤ. ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯦꯡꯊꯕꯤꯔꯛꯂꯕꯗ ꯖꯤꯁꯨꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯕꯒꯨꯝꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯄꯥꯡꯒꯜ ꯐꯪꯖꯈꯤ. ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕꯅꯤ. ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯈꯣꯏꯅ ꯐꯪꯖꯈꯤꯕ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯑꯀꯤꯕ ꯂꯩꯇꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯈꯤ. ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ. ꯊꯋꯥꯏꯅ ꯃꯈꯣꯏꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯦ. ꯑꯅꯧꯕ ꯄꯥꯡꯒꯜ ꯃꯈꯣꯏꯅ ꯐꯪꯖꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯇꯔꯒꯤ ꯋꯥꯄꯥꯎ ꯇꯥꯕꯗꯒꯤ ꯃꯤ 3,000ꯅ ꯌꯤꯁꯨꯕꯨ ꯂꯧꯁꯤꯟꯖꯈꯤ. ꯃꯈꯣꯏꯅ ꯕꯞꯇꯥꯏꯖ ꯐꯪꯖꯈꯤ. ꯃꯇꯨꯡꯗꯁꯨ ꯃꯤ 5,000 ꯕꯞꯇꯥꯏꯖ ꯂꯧꯈꯤ. ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯋꯥꯍꯩ, ꯊꯕꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯅ ꯌꯤꯁꯨꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯖꯈꯤ. ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯁꯨ ꯃꯈꯣꯏꯅ ꯀꯤꯕ ꯂꯩꯈꯤꯗꯦ. ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯃꯁꯨꯡ ꯈꯪꯂꯤꯕ ꯑꯁꯤ ꯍꯥꯏꯗꯣꯛꯇꯅ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯒꯤ ꯃꯔꯛꯇꯁꯨ ꯃꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯌꯤꯁꯨꯒꯤ ꯁꯥꯈꯤ ꯑꯣꯏꯈꯤ.
ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯎꯈꯠꯈꯤ꯫ ꯁꯦꯕꯣꯛꯁꯤꯡꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯍꯥꯗꯦꯁ ꯈꯨꯗꯤꯡꯗ ꯁꯦꯕꯣꯛꯁꯤꯡꯅ ꯌꯤꯁꯨꯒꯤ ꯁꯥꯈꯤ ꯑꯣꯏꯈꯤ꯫ ꯌꯤꯁꯨꯒꯤ ꯁꯦꯕꯣꯛ ꯊꯣꯃꯥꯁꯁꯨ ꯈ꯭ꯔꯤꯁꯇ ꯆꯍꯤ 52ꯗ ꯏꯟꯗꯤꯌꯥꯗ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯂꯥꯛꯈꯤ꯫ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯃꯍꯥꯛꯅ ꯌꯤꯁꯨꯒꯤ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯤꯡꯂꯨꯞ ꯂꯤꯡꯈꯠꯈꯤ꯫ ꯃꯤ ꯀꯌꯥꯅ ꯌꯤꯁꯨꯕꯨ ꯂꯧꯁꯤꯟꯖꯈꯤ꯫ ꯃꯍꯥꯛꯅ ꯁꯤꯕ ꯐꯥꯎꯕ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯄꯨ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯩꯂꯥꯄꯨꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕꯗ ꯃꯥꯔꯇꯔ ꯑꯣꯏꯅ ꯄꯨꯟꯁꯤ ꯀꯠꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯂꯥꯄꯨꯔꯗ ꯊꯣꯃꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯁꯦꯝꯗꯨꯅ ꯊꯝꯂꯤ꯫ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯆꯦꯟꯅꯥꯏꯗ ꯆꯠꯂꯕꯗꯤ ꯁꯦꯟ ꯊꯣꯃꯥꯁ ꯃꯥꯎꯟ ꯌꯧꯔꯝꯗꯅ ꯀꯅꯥꯁꯨ ꯍꯜꯂꯛꯅꯗꯦ꯫ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯩꯍꯥꯛꯅ ꯀꯤꯔꯤꯕ꯭ꯔꯥ? ꯌꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯃꯤꯅꯤ ꯍꯥꯏꯕꯗ ꯅꯍꯥꯛꯅ ꯏꯀꯥꯏꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯂꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯀꯤꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯁꯤꯡꯂꯨꯞ ꯂꯤꯡꯈꯠꯄ ꯉꯝꯂꯤꯕ꯭ꯔꯥ? ꯏꯁꯣꯔꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯅꯕꯤꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯁꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯁꯤ꯫ ꯌꯤꯁꯨꯅ ꯍꯥꯏ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯦꯡꯊꯕꯤꯔꯛꯂꯕꯗ ꯅꯈꯣꯏꯅ ꯄꯥꯡꯒꯜ ꯐꯪꯖꯒꯅꯤ꯫ ꯂꯥꯛꯂꯦ ꯊꯋꯥꯏ ꯑꯁꯦꯡꯕ, ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯔꯦ ꯑꯩꯈꯣꯏꯗ꯫ ꯍꯥꯂꯦꯂꯨꯌꯥ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯒꯅꯤ? ꯌꯤꯁꯨꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯥꯈꯤ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯊꯥꯖꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯁꯥꯈꯤ ꯑꯗꯨ ꯀꯔꯤꯅꯣ? ꯌꯤꯁꯨꯅ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯦꯡꯕꯤꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯃꯊꯋꯥꯏ ꯄꯤꯗꯨꯅ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯔꯦ꯫ ꯃꯍꯥꯛꯇꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯁꯥꯈꯤ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯦꯟꯊꯣꯛꯇꯨꯅ ꯌꯤꯁꯨꯒꯤ ꯀꯟꯕꯤꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯁꯥꯈꯤ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯉꯥꯡꯂꯤꯕ ꯑꯐꯕ ꯑꯗꯨ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯎꯕ ꯄꯥꯝꯃꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯤꯔꯤꯕ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯐꯕ ꯋꯥ ꯑꯗꯨ ꯑꯔꯦꯝꯕ ꯑꯣꯏ꯫ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯤꯕꯗꯨ, ꯃꯤꯅ ꯄꯥꯔꯤ ꯌꯦꯡꯂꯤ ꯑꯩꯕꯨ, ꯑꯩꯒꯤ ꯏꯇꯧ ꯂꯣꯏꯅ ꯈꯪꯕꯤ, ꯈ꯭ꯔꯤꯁꯇꯒꯤ ꯐꯖꯕ ꯄꯨꯟꯁꯤ ꯑꯩꯉꯣꯟꯗꯒꯤ ꯎꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄ ꯂꯥꯏꯔꯤꯛꯁꯤꯡ, ꯒꯣꯁꯄꯦꯜ ꯇ꯭ꯔꯦꯛꯁꯤꯡ, ꯕꯨꯛꯂꯦꯠꯁꯤꯡ ꯃꯤ ꯈꯔꯇꯅ ꯄꯥꯏ, ꯑꯌꯥꯝꯕꯅ ꯄꯥꯅꯤꯡꯗꯦ꯫ ꯑꯇꯩꯅ ꯄꯥꯅꯤꯡꯂꯕꯁꯨ ꯄꯥꯕ ꯁꯪꯗꯦ, ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯄꯥꯅꯤꯡꯕ ꯑꯃꯁꯨꯡ ꯇꯠꯇꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯉꯥꯡꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ, ꯈꯪꯁꯨ ꯈꯪꯉꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯦꯞꯇꯅ ꯄꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯤꯟꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯋꯥꯄꯥꯎ ꯃꯍꯩ ꯌꯥꯜꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒ ꯆꯥꯟꯅꯍꯟꯕ ꯇꯥꯏ꯫ ꯂꯟꯗꯟ ꯃꯤꯁꯟꯅꯔꯤ ꯁꯣꯁꯥꯏꯇꯤꯅ ꯊꯥꯕ ꯑꯍꯥꯟꯕ ꯃꯤꯁꯟꯅꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯗꯦꯕꯤꯗ ꯂꯤꯚꯤꯡꯁꯇꯣꯟꯁꯨ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯔꯤꯁꯇ ꯆꯍꯤ 1913 ꯄꯣꯛꯄ ꯑꯗꯨꯒ 1939 ꯁꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯖꯪꯒꯜꯗ
ꯃꯤꯁꯅꯔꯤ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯃꯐꯝꯗꯨꯒꯤ ꯂꯣꯟꯁꯨ ꯈꯪꯂꯝꯗꯦ, ꯂꯣꯟ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯋꯥꯄꯥꯎꯁꯨ ꯁꯟꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ, ꯃꯥꯅ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯕ, ꯑꯅꯥꯕꯁꯤꯡꯕꯨ ꯂꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕ ꯄꯨꯝꯅꯃꯛꯇꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯅ ꯗꯦꯕꯤꯗ ꯂꯤꯚꯤꯡꯁꯇꯣꯟꯒꯤ ꯏꯁꯣꯔꯁꯤ ꯑꯆꯨꯝꯕ ꯏꯁꯣꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯖꯈꯤ꯫ ꯃꯥꯅ ꯆꯤꯟꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯅ ꯃꯄꯨꯡ ꯐꯥꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯈꯤ꯫ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯤ ꯐꯥꯎꯕꯅ ꯂꯝꯆꯠꯅ ꯌꯤꯁꯨꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜꯅ, ꯅꯍꯥꯛꯀꯤ ꯂꯝꯆꯠꯅ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯑꯣꯏꯕꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯔꯥꯏꯕ ꯊꯧꯗꯥꯡ ꯅꯠꯇꯦ, ꯁꯤꯕ ꯐꯥꯎꯕ ꯃꯥꯒꯤ ꯁꯥꯈꯤ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯒ꯭ꯔꯤꯛꯀꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯗ ꯄꯥꯈꯣꯟ ꯆꯠꯄ ꯄꯟꯗꯨꯞ 1:9ꯗ ꯌꯥꯎꯔꯤꯕ ꯁꯥꯈꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯥꯔꯇꯨꯔꯦꯁꯅꯤ꯫ ꯃꯁꯤ ꯃꯌꯥꯝ ꯈꯪꯅꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯄ꯭ꯂꯨꯔꯦꯜꯅꯤ꯫ ꯃꯁꯤꯒꯤ ꯑꯃ ꯈꯪꯅꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯁꯤꯡꯒꯨꯂꯔ ꯑꯗꯨꯗꯤ ꯃꯥꯔꯇꯨꯔꯣꯁꯅꯤ꯫ ꯑꯗꯨꯒ ꯃꯥꯔꯇꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯒ꯭ꯔꯤꯛ ꯂꯣꯟꯗ ꯃꯥꯔꯇꯨꯔꯥꯁꯅꯤ꯫ ꯃꯥꯔꯇꯨꯔꯣꯁ ꯑꯃꯁꯨꯡ ꯃꯥꯔꯇꯨꯔꯥꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤ ꯑꯁꯤ ꯍꯧꯔꯛꯐꯝ ꯑꯃꯠꯇꯅꯤ, ꯔꯨꯠ ꯋꯥꯔꯗ ꯑꯃꯠꯇꯗꯒꯤ ꯊꯣꯔꯛꯄ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯔꯇꯔ ꯑꯣꯏꯕꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯁꯤꯅ ꯈꯪꯍꯜꯂꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯇꯥꯏ꯫ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯍꯔꯥꯎꯅ ꯁꯤꯕ ꯉꯝꯕ ꯇꯥꯏ꯫ ꯃꯁꯤ ꯃꯥꯔꯇꯔ ꯑꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯅꯤ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯁꯥꯈꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯅ ꯁꯤꯕ ꯐꯥꯎꯕ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯥꯔꯇꯔ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯍꯔꯥꯎꯅ ꯁꯤꯕ ꯉꯝꯂꯒꯗ꯭ꯔꯥ? ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯍꯨꯝꯁꯨꯕꯗꯗꯤ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕꯁꯤ? ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯒꯗꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯌꯤꯁꯨꯅ ꯍꯥꯏ, ꯅꯈꯣꯏꯅ ꯖꯦꯔꯨꯁꯂꯦꯝꯗ, ꯌꯍꯨꯗꯤꯌꯥ ꯑꯃꯁꯨꯡ ꯁꯃꯥꯔꯤꯌꯥ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝꯗ ꯑꯩꯒꯤ ꯁꯥꯈꯤ ꯑꯣꯏꯒꯅꯤ꯫ ꯖꯦꯔꯨꯁꯂꯦꯝꯗꯒꯤ ꯍꯧꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯖꯦꯔꯨꯁꯂꯦꯝ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ? ꯖꯦꯔꯨꯁꯂꯦꯝꯗꯤ ꯌꯍꯨꯗꯤ ꯙꯔꯃꯒꯤ ꯃꯌꯣꯜꯅꯤ, ꯃꯈꯣꯏꯒꯤ ꯇꯦꯝꯄꯜꯁ ꯂꯩꯕ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯙꯔꯃꯒꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞꯀꯤ ꯃꯌꯣꯜ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯌꯤꯁꯨꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯍꯧꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯃꯌꯣꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕꯁꯤ ꯍꯧꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯍꯨꯗꯤꯌꯥꯗꯤ ꯀꯗꯥꯏꯗꯅꯣ? ꯌꯍꯨꯗꯤꯌꯥꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯅꯤ꯫ ꯖꯦꯔꯨꯁꯂꯦꯝꯗ ꯅꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯌꯤꯁꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯣꯜ ꯑꯣꯏꯕ ꯃꯐꯝꯗ ꯁꯥꯈꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯥ ꯏꯁꯥꯅ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯔꯤꯌꯥꯗꯤ ꯀꯗꯥꯏꯗꯅꯣ? ꯁꯃꯥꯔꯤꯌꯥꯗꯤ ꯌꯍꯨꯗꯤꯌꯥꯒꯤ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯅꯤ꯫ ꯅꯁꯥ ꯅꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯥꯈꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯑꯩꯒꯤ ꯁꯥꯈꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯌꯤꯁꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯄ꯭ꯔꯚꯨꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕ ꯌꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯏꯁꯥ ꯏꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯒꯤ ꯍꯧꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯐꯥꯎꯕꯗ ꯃꯥꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯕꯤꯔꯤ꯫ ꯋꯥꯍꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯅꯛꯄ ꯑꯃꯁꯨꯡ ꯑꯔꯥꯞꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ
ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯇꯥꯏ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯖꯦꯔꯨꯁꯂꯦꯝꯗ, ꯖꯤꯍꯨꯗꯤꯌꯥꯗ, ꯁꯃꯔꯤꯌꯥꯗ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯁꯥꯒꯤ ꯂꯩꯐꯝꯗ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ, ꯑꯔꯥꯞꯄꯗ ꯆꯠꯈ꯭ꯔꯒꯅ ꯑꯩ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯥ? ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯉꯩꯗꯅ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ, ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗꯕ ꯃꯤ ꯌꯥꯎꯔꯤꯕ꯭ꯔꯥ? ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝꯗ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ, ꯖꯥꯎꯁꯪ ꯗꯤꯋꯥꯂꯤ ꯃꯇꯝꯗꯅ ꯖꯤꯁꯨꯕꯨ ꯇꯨꯡꯑꯣꯏꯅꯕ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯁꯥꯈꯤ ꯀꯗꯥꯏꯗꯅꯣ? ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯅꯅꯕ ꯏꯚꯥꯟꯖꯦꯂꯤꯁ ꯖꯣꯛꯁꯤ, ꯑꯩꯈꯣꯏꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯁꯥꯈꯤ ꯑꯣꯏꯔꯨꯅꯕ ꯃꯤ ꯊꯥꯔꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯁꯨ, ꯏꯆꯥꯁꯤꯡꯁꯨ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯁꯥꯈꯤ ꯑꯣꯏꯅꯕ, ꯁꯤꯕ ꯐꯥꯎꯕ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯣꯏꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯁꯤ, ꯇꯝꯕꯤꯔꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤꯅꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ꯫ 아멘.